ꯑꯉꯛꯄꯅꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕ ꯅꯪꯁꯤꯗ ꯄꯨꯟꯁꯤꯕꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯐꯝꯁꯤꯗ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯕꯤꯀꯤꯗꯤ ꯕꯤꯀꯤ ꯎꯗꯦꯅ ꯁꯦ ꯍꯥꯏꯌꯣ ꯕꯤꯀꯤꯗꯤ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯑꯃ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯗ꯭ꯔꯦ ꯄꯨꯟꯁꯤꯕ ꯑꯗꯨ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯄꯨꯟꯁꯤꯕ ꯅꯪꯕꯣ ꯁꯦ ꯍꯥꯏꯌꯣ ꯕꯤꯀꯤꯗꯤ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ ꯃꯥ ꯎꯕ ꯐꯪꯂꯔꯣꯏ ꯃꯥꯁꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯦ ꯑꯩꯅ ꯃꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯉꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯊꯕ ꯐꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯅꯕ ꯇꯧꯔꯛꯏ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯅꯨꯄꯥ ꯃꯈꯣꯏꯁꯨ ꯂꯥꯛꯇꯦ ꯇꯧꯔꯤꯁꯦ ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯏꯁ ꯑꯁ ꯀꯔꯤ ꯃꯇꯧꯕꯨ ꯀꯧꯕꯒꯦ ꯑꯁ ꯑꯩꯗꯤ ꯃꯊꯥ ꯁꯥꯕꯗ ꯌꯥꯗ꯭ꯔꯦ ꯀꯣꯛꯁꯦ ꯇꯁꯦꯡꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯦ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯅꯨꯄꯥ ꯃꯈꯣꯏ ꯂꯥꯛꯑꯦ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯅꯔꯛꯏ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯃꯈꯣꯏꯅ ꯂꯤꯟꯊꯣꯏ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯄꯥꯏꯈꯣꯝꯕ ꯕꯤꯀꯤꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯆꯦꯟꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯃꯈꯣꯏꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯊꯥ ꯁꯥꯅ ꯂꯥꯛꯏꯕ ꯅꯨꯄꯥ ꯃꯈꯣꯏ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯕꯤꯀꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯂꯩꯔꯝꯃꯤꯕ ꯕꯤꯀꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯃꯈꯣꯏꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯂꯩꯊꯣꯛꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯚꯦꯂꯦꯟꯇꯤꯅꯥꯅ ꯃꯐꯝ ꯈꯪꯗ ꯊꯤꯐꯝ ꯈꯪꯗ ꯂꯩꯔꯤꯀꯥꯟꯁꯤꯗ ꯑꯃꯨꯛ ꯕꯤꯀꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯗꯣꯏꯁꯦ ꯑꯩꯈꯣꯏ ꯈꯨꯗꯛ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯨꯕ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯑꯩꯈꯣꯏꯅ ꯏꯜꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯃꯣꯏꯀꯣ ꯑꯩꯈꯣꯏꯅ ꯊꯣꯛꯅꯕ ꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯄꯨꯟꯁꯤꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯌꯥꯅꯔꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯅꯔꯛꯏ ꯈꯜꯂꯝꯕ ꯇꯦꯟꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯍꯥꯞꯆꯤꯟꯅꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯕꯤ ꯃꯩꯖꯥꯎ ꯍꯧꯒꯠꯇꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯅꯔꯤ ꯃꯌꯥꯝ ꯑꯗꯨ ꯅꯈꯣꯏꯕꯨ ꯍꯤꯡꯅ ꯊꯝꯗꯨꯅ ꯊꯝꯂꯣꯏ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯃꯐꯝ ꯀꯌꯥꯗ ꯅꯈꯣꯏꯅ ꯆꯦꯜꯂꯁꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯍꯤꯡꯅ ꯊꯝꯂꯣꯏ ꯀꯅꯥꯕꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯏꯉꯛ ꯉꯛꯏ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ ꯃꯥꯂꯦꯝꯅ ꯍꯥꯏꯔꯦ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯊꯧꯅꯥ ꯂꯩꯔꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏꯅ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯅꯁꯥꯏꯒꯨꯝꯅ ꯆꯪꯂꯛꯄ ꯃꯤꯑꯣꯏꯕꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯄꯤꯔꯤꯕꯅꯣ ꯊꯣꯛꯂꯛꯑꯣ ꯅꯊꯧꯅꯥ ꯂꯩꯔꯗꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯑꯗꯨꯃꯛ ꯃꯥꯡꯈꯤ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯃꯥꯂꯦꯝꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯃꯐꯝ ꯑꯁꯤꯅ ꯈꯨꯗꯝ ꯑꯣꯏꯔꯅꯤ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤꯕ ꯅꯣꯡꯁꯨ ꯇꯞꯅ ꯑꯗꯨꯝ ꯉꯥꯟꯊꯣꯛꯆꯔꯛꯀꯅꯤ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯈꯤꯁꯦ ꯍꯥꯏꯔꯣ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯤꯡ ꯑꯁꯤꯗꯒꯤ ꯀꯨꯝꯊꯅꯕ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯕ ꯃꯇꯝ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨ ꯃꯔꯩ ꯃꯔꯥ ꯇꯧꯅꯗ꯭ꯔꯦ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯨꯝꯊꯅꯔꯛꯏ ꯑꯁꯨꯝꯅ ꯑꯁꯨꯝ ꯀꯨꯝꯂꯛꯄꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯝꯃꯤ ꯂꯤꯟꯊꯣꯏ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯁꯤꯗ ꯍꯛꯆꯥꯡ ꯑꯃ ꯇꯥꯔꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯦ ꯃꯥꯂꯦꯝ ꯅꯪ ꯆꯪꯉꯨ
ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯄꯥꯏꯈꯣꯝꯕ ꯑꯅꯤ ꯕꯤꯀꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯒꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯂꯦꯝ ꯑꯗꯨ ꯍꯛꯆꯥꯡ ꯑꯃ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯆꯪꯂꯛꯄꯅ ꯎꯞꯁꯦꯟꯗꯨꯅ ꯇꯥꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯥꯂꯦꯝ ꯑꯗꯨ ꯑꯁꯨꯝ ꯆꯤꯡꯅꯔꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯍꯜꯂꯛꯏ ꯃꯥꯂꯦꯝꯅ ꯍꯥꯏꯔꯦ ꯃꯌꯥꯝ ꯚꯦꯂꯦꯟꯇꯤꯅꯥ ꯁꯤꯗ ꯂꯩꯔꯝꯃꯦ ꯊꯥꯖ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯎꯏꯁꯤꯟꯅꯩ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯧꯒꯠꯄꯤꯗꯨꯅ ꯒꯥꯔꯤ ꯇꯝꯅ ꯄꯨꯔꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝ ꯇꯝꯅ ꯍꯟꯅꯔꯛꯏ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯈꯣꯏꯒꯤꯁꯦ ꯆꯤꯡ ꯑꯗꯨ ꯆꯪꯂꯨꯕꯩꯅꯤꯅꯦ ꯃꯥꯂꯦꯝꯅ ꯍꯥꯏꯔꯦ ꯍꯣꯏ ꯏꯃꯥꯅ ꯐꯅꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯐꯔꯦ ꯑꯩ ꯑꯃꯨꯛꯇ ꯈꯣꯏꯌꯨꯝ ꯃꯥꯕꯨ ꯇꯥꯏꯅꯗꯨꯅ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯉꯛꯏ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯃꯤꯠꯇꯤ ꯄꯥꯡꯗ ꯊꯋꯥꯏ ꯑꯁꯤꯗꯤ ꯑꯆꯝꯕ ꯊꯋꯥꯏ ꯅꯠꯇꯦꯅ ꯆꯤꯡꯎ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯁꯝꯕꯨꯕꯤꯒꯤ ꯂꯥꯡꯑꯣꯜ ꯂꯪꯗꯥꯏ ꯁꯥꯏꯑꯣꯟꯅꯤꯅ ꯊꯣꯏꯆꯠ ꯊꯣꯏꯍꯦꯟꯅꯕ ꯃꯈꯣꯏꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯃꯥꯡꯍꯟꯈꯤꯕ ꯇꯥꯏꯕꯪ ꯁꯥꯏꯑꯣꯟꯁꯤꯗ ꯊꯋꯥꯏ ꯑꯁꯤꯗꯤ ꯂꯥꯏꯅ ꯃꯥꯡꯉꯨ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯗ ꯂꯥꯛꯄ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯃꯔꯥꯏꯕꯛ ꯊꯤꯅꯤ ꯍꯥꯏꯔꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯁꯥꯇꯨꯞꯇꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯥꯐꯣꯡꯂꯛꯄ ꯃꯇꯝꯁꯤꯗ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯈꯣꯏ ꯍꯥꯟꯅ ꯊꯦꯡꯅꯔꯨꯔꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯈꯣꯏꯒꯤ ꯅꯔꯥꯏꯕꯛꯁꯦ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯏ ꯑꯁ ꯏꯆꯥ ꯅꯈꯣꯏꯒꯤꯁꯦ ꯑꯆꯝꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯏꯃꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯐꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯑꯃꯥꯏꯕꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯈꯔ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯐꯝꯊꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯏ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯄ ꯑꯗꯨꯗꯗꯤ ꯃꯍꯧꯁꯥꯒꯤ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃꯗꯤ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯗ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯗꯣꯝꯗꯒꯤ ꯈꯣꯟꯖꯦꯜꯅꯣ ꯑꯃꯥꯏꯕꯤ ꯑꯁꯤꯁꯨ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯏꯃꯨꯡꯗꯅ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯀꯞꯂꯤ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯀꯤꯅ ꯂꯩꯅꯔꯤꯉꯩ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯊꯋꯥꯏ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯅꯨꯃꯤꯠ ꯈꯔꯗꯤ ꯆꯪꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯁꯦ ꯑꯩꯅ ꯄꯤꯔꯤꯕ ꯂꯪ ꯑꯍꯤꯡꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯁꯤꯖꯤꯟꯅꯧ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯗꯁꯥ ꯈꯔꯇ ꯑꯣꯏꯔꯁꯨ ꯉꯥꯛꯊꯣꯛꯀꯅꯤ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯌꯨꯀꯣ ꯁꯦ ꯁꯤꯖꯤꯜꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯂꯪ ꯑꯍꯤꯡꯕ ꯑꯃꯃꯝ ꯄꯤꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯪ ꯑꯗꯨꯕꯨ ꯂꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯀꯤꯁꯤꯜꯂꯤ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯗꯨꯗꯤ ꯀꯌꯥ ꯊꯝꯖꯔꯝꯃꯨꯒꯦ ꯑꯃꯥꯏꯕꯤ ꯃꯦꯝꯆꯥꯅ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯃꯥꯏꯕꯤ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯍꯥꯏꯕꯨ ꯑꯩꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯍꯥꯏꯔꯛꯄ ꯑꯗꯨꯈꯛ ꯂꯩꯔꯛꯎ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯁꯦꯜꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯁꯦꯜ ꯂꯧꯕ ꯃꯇꯥꯡꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯗꯗꯤ ꯑꯩꯈꯣই ꯈꯔ ꯑꯗꯨꯝ ꯂꯧꯏ ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯁꯦꯜ ꯂꯧꯗꯦ ꯍꯣꯏ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩ ꯁꯦꯜꯒꯤ ꯈꯜꯂꯒ ꯑꯗꯨꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯁꯨ ꯑꯩꯈꯣꯏꯗꯤ ꯇꯧꯗꯦ ꯌꯥꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯩꯒꯤꯗ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯣꯔꯛꯇꯣꯏꯁꯦ ꯑꯃꯨꯕ ꯆꯦꯡ 8 ꯂꯩ ꯃꯈꯜ 3 ꯂꯐꯣꯏ ꯆꯪ ꯊꯣꯛꯄ 1 ꯑꯁꯤꯈꯛ ꯄꯨꯔꯛꯎ ꯑꯇꯩꯅ ꯑꯩꯅ ꯁꯤꯗ ꯁꯤꯜꯂꯒꯦ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯐꯒꯅꯤ ꯏꯃꯥ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ
Ibudao nachana nai oriba aikhoibu ngakkanbiyuko. Amaibi adusu matha sana lehore mayumda imungda changkhiduna ising asengbu puthoklaga yum adugi akoibadu saithoi masa adu sonthabugum tawri amaibi adu. Asibu aina ngamkhigadro thajabai wanguda laikre karibu thoklagaba. Amaibi adu matha sana yum adugi mangolda phamthaduna laikre apikpa khonjelda siri siri launa. Ima maibi khonjel adu tarasu tadaba sakre akhoi mayam adusu gari manungda wari kaya amani hainariba punsibana hari aidi atai atai di khangde ngasi ahingsina kamdorokpa khanbada aidi lawai lutonse kainom tore. Linthon hari adudi karim khalurano horel di nang adum tare khangjaro. Malem hari ngasai amaibi duna hairiba mayamdo kaunani ko hayeng pochai singado lairaga pudoini thajana hari laphoi haido ai purage aikhoigi leibani. Linthon hari leigidi ai torage aikhoi leigi lekonda changubadane adum leirani aduma. Hoi sose fare fare asumna mokhoi mayam adusu kainarami. Jinglembana amaibina kari hare. Malem hare karim hairteda hayeng lau aduga lai khurum lasi harai atai thoina hairakte. Tamphana bungo yare yare nangsu nangi kada potharuro chatlubagi waramani. Hoi itema Malem magi kada changaktuna potharami. Paikhomana hare aidi numidang lakani khanbada ai yam wari isase punsibana hare aidi itomtane leirise ngasidi ima hoisu loina ibo hoida chatki tawrise aidi kamning abani. Adudi namanaba ma koraga leirodana nang khakta leiruno amung pharak taradi. Adudi haikre imanaba ma laane horel aduga leiminaba haiduni ngasigidi. Asumna haukhibana numidangi matam haibadu yauroi mamanaba lakane hairambadu laktre pharak tare haina yum aduda punsiba matomda leirami. Linthoi apikba khonjelda kauraibadu tabada Linthoi mana tawramba thabadu lepi aduga akoibadu tapna yengai adubu akoibadudana karimati tawromde wakhalna oiramale khanduna magi tawriba thabadu makhasa thei. Handak mukti magi kagi thongadu miyoi amana hangdoktuna changlakpai makhol tarai. Linthoi masada asum chingnarai aduna phamnambadagi phok haugatuna thong tamna changsilai thong adu hangdoktuna lairami thong adu tapna loktoksilli. Asumna wakhal khallingai washroom da miyoi amana irujabai moong ama tawrai. Linthoi tapna magi washroom aduda changsilai. Asum changsilakpana washroom adugi thong adu mapalda losinduna lairami. Makhol adudi manungda adumak tari. Linthoi adu asum kirai aduna mafam adudagi khonglei thuna magi bed lairiba aduda chenthorai. Aduk yongna kira phau Linthoi magi machinda ima haina korokte magi phamungda kakhatuna tumin phamkhre. Asumna ngahak leraga magi study table aduda miyoi amana wheelchair aduda phamtharaga haina nomna sanrakre. Linthoi makhol aduda kina tapna yengthorakpani. Mairi mekhu karabi nupi sabala mana haina humna sanaraga lerambadudha Linthoi masado khangprek khangduna akanba khonjelda ima haina lawamaga adumuk lekthakre. Bijendra nai bungo ngasidi ngalida yumda changakpase nong thangam banare babu sakti charak abra charaktri. Bijendra nai phare dudi aisu chadre chathok minarurase lao. Numidangi pung 10 muk taraba matamni mapa machadu chak chaminari. Chak chaba loreduna nong thangamba adu magi ka tamna karai. Stair adu asum karakpani
ꯑꯁꯨꯝ ꯀꯥꯔꯛꯅ ꯃꯥꯒꯤ ꯀꯥ ꯑꯗꯣꯝꯗ ꯁꯨꯝ ꯌꯦꯡꯂꯨꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯆꯪꯈꯤꯕ ꯑꯗꯨ ꯅꯣꯡꯊꯥꯡꯉꯝꯕ ꯃꯥꯅ ꯎꯔꯝꯃꯤ꯫ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯨꯅ ꯆꯪꯂꯛꯄꯒ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯝ ꯀꯔꯤꯝꯇ ꯇꯧꯗꯅ ꯑꯍꯣꯡꯕ ꯂꯩꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯑꯩꯒꯤ ꯀꯥꯗ ꯆꯪꯈꯤꯕ ꯅꯨꯄꯤꯗꯣ? ꯊꯣꯛꯂꯛꯑꯣ, ꯑꯩ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯦ꯫ ꯊꯣꯛꯂꯛꯑꯣ ꯅꯤꯡꯊꯔꯂꯥ, ꯅꯪ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯣ? ꯁꯦ ꯊꯣꯛꯂꯛꯑꯣ, ꯑꯩ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯕꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯅꯅꯤꯡ ꯇꯝꯂꯔꯣ, ꯑꯩ ꯂꯩꯔꯦ ꯁꯤꯗ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯥꯔꯝꯗꯦ꯫ ꯅꯣꯡꯊꯥꯡꯉꯝꯕ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯃꯆꯥꯅꯨꯄꯥꯅ ꯂꯥꯎꯔꯛꯄꯗꯨꯗꯗꯤ ꯃꯄꯥ ꯕꯤꯖꯦꯟꯗ꯭ꯔ ꯑꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯏꯆꯥ? ꯀꯩꯗꯧꯔꯒꯦ? ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯣꯡꯊꯥꯡꯉꯝꯕ ꯀꯞꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯑꯩꯅ ꯇꯧꯔꯨꯕꯅ ꯑꯩꯅ ꯐꯪꯉꯤ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯅꯗꯤ ꯅꯤꯡꯊꯔꯂꯥ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯒ꯭ꯌꯥꯟ ꯀꯩꯁꯨ ꯇꯥꯗꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯊꯦꯟꯗꯨꯡ ꯑꯃꯗꯤ ꯔꯤꯞꯁꯟ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯌꯨ ꯉꯥꯎꯍꯟꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤꯗꯕꯅꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯤꯡꯊꯔꯂꯥꯕꯨ ꯅꯨꯡꯁꯤꯔꯤꯌꯦ꯫ ꯕꯤꯖꯦꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ, ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯗ ꯁꯨꯝ ꯈꯜꯂꯨꯔꯒ ꯀꯩꯗꯧꯔꯨꯅꯤ? ꯑꯗꯨꯒꯤ ꯁꯔꯨꯛꯇꯤ ꯍꯤꯡꯅꯕ ꯍꯥꯏꯅ ꯈꯜꯂꯣ꯫ ꯑꯗꯨꯁꯦ ꯄꯣꯊꯥꯔꯣ, ꯑꯩꯁꯨ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯤꯖꯦꯟꯗ꯭ꯔ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯈꯔ ꯆꯠꯊꯣꯛꯑꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯤꯑꯣꯏ ꯑꯃꯗ ꯀꯣꯜ ꯇꯧꯔꯤ꯫ ꯇꯥꯕ꯭ꯔꯥ? ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯣꯝꯗꯒꯤ ꯈꯨꯝꯃꯛꯏ꯫ ꯇꯥꯏ, ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯈꯨꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯌꯦꯠꯇꯣꯔꯦ꯫ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯁꯤꯟꯊꯥꯏ ꯆꯤꯡ ꯑꯗꯨ ꯇꯨꯝꯅ ꯃꯩ ꯊꯥꯔꯒ ꯃꯥꯡꯍꯟꯈ꯭ꯔꯁꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯈꯩꯁꯤꯡꯗꯣ ꯁꯨꯅ ꯄꯨꯟꯁꯤ ꯂꯥꯛꯏꯕ ꯇꯥꯡ 9ꯗ꯫ ꯍꯟꯗꯛ ꯑꯃꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯆꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯁꯦ ꯑꯃꯥꯏꯕ ꯋꯥꯡꯕꯨꯔꯦꯟ ꯊꯤꯕ ꯈꯪꯗ ꯂꯩꯔꯤ꯫ ꯑꯃꯥꯏꯕꯤ ꯂꯩꯃ ꯃꯥꯒ ꯊꯦꯡꯅꯕ ꯉꯝꯃꯣꯏꯗꯕꯅ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯋꯥꯡꯕꯨꯔꯦꯜ ꯊꯤꯔꯛꯈꯤꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯂꯩꯃ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯂꯛꯄꯒ ꯃꯥ ꯃꯁꯥꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯁꯤ꯫ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯒ ꯀꯣꯜ ꯑꯗꯨꯁꯨ ꯊꯝꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯐꯩꯔꯦꯟ ꯑꯗꯨꯗ ꯂꯩꯃꯥꯏ ꯃꯈꯥꯗꯅ ꯁꯝꯂꯥꯡ ꯑꯗꯨ ꯍꯥꯏꯊꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯞꯄꯒ ꯂꯥꯛꯏꯕ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯎꯔꯝꯗꯦ꯫ ꯄꯨꯟꯁꯤꯕ ꯑꯗꯨ ꯃꯇꯣꯝꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗ ꯃꯥꯒꯤ ꯀꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯃꯄꯥꯟꯂꯣꯝ ꯊꯪꯕ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕ ꯃꯁꯥ ꯈꯪꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯌꯨꯝꯊꯛꯇ ꯅꯨꯄꯤ ꯑꯃꯅ ꯅꯞꯄꯒ ꯂꯩꯔꯝꯕꯗꯨꯗꯗꯤ ꯄꯨꯟꯁꯤꯕ ꯃꯤꯍꯨꯜ ꯃꯄꯥꯜ ꯊꯣꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯂꯒ ꯂꯩ꯫ ꯃꯥꯒꯤ ꯀꯥꯒꯤ ꯌꯨꯝꯖꯥꯎ ꯀꯥꯒ ꯁꯝꯅꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯄꯔꯗꯥꯔ ꯃꯔꯨꯝꯗ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯄꯒ ꯂꯩꯕꯩ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯄꯨꯟꯁꯤꯕ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯌꯦꯡꯁꯤꯜꯂꯕ ꯑꯗꯨꯗꯗꯤ ꯃꯃꯤ ꯑꯗꯨ ꯌꯨꯝꯖꯥꯎ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯂꯦꯡꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗꯗꯤ ꯄꯨꯟꯁꯤꯕ ꯑꯗꯨ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝꯖꯥꯎ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯌꯨꯝꯖꯥꯎ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕ ꯑꯗꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯣꯡ ꯑꯗꯨꯗꯤ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯆꯥꯛꯈꯨꯝꯗ ꯀꯣꯜ ꯂꯤꯛ ꯆꯥꯛꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯄꯨꯟꯁꯤꯕ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗ ꯆꯥꯛꯈꯨꯝ ꯇꯝ ꯆꯪꯉꯛꯏ꯫ ꯆꯥꯛꯈꯨꯝ ꯇꯧꯔꯕꯗ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯂꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ, ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯟꯁꯤꯕ ꯑꯗꯨꯐꯥꯎ ꯀꯔꯤꯝ ꯈꯜꯂꯨꯗꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅꯅ ꯀꯞꯂꯤꯕꯗꯨꯕꯨ ꯄꯨꯟꯁꯤꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯑꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ? ꯊꯥꯡ ꯁꯨꯔꯤ ꯑꯗꯨ ꯂꯧꯔꯒ
ꯏꯁꯥ ꯈꯪꯗ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯌꯧꯔꯛꯑꯦ꯫ ꯆꯦꯜꯂꯁꯨ ꯍꯤꯡꯂꯔꯣꯏꯗꯧꯕ ꯑꯩꯕꯨ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯑꯣꯟꯅ ꯊꯣꯏꯅ ꯆꯥꯛꯂꯒ ꯁꯤꯗꯧ ꯁꯔꯨꯛ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯊꯋꯥꯏ ꯑꯁꯤ ꯊꯥꯈꯤꯕꯅ ꯐꯔꯅꯤ꯫ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯖꯤꯟꯗꯨꯅ ꯃꯁꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯑꯗꯨ ꯂꯧꯖꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯀꯛ ꯀꯛ ꯂꯥꯎꯅ ꯆꯤꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ꯫ ꯅꯣꯡꯊꯥꯡꯉꯝꯕꯅ ꯑꯩ ꯏꯁꯥꯅ ꯇꯧꯔꯨꯕꯩ ꯑꯩ ꯑꯋꯥꯕ ꯅꯪꯕꯅꯤ, ꯑꯗꯨꯗ ꯑꯩ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ, ꯍꯥꯠꯈꯤꯁꯅꯨ ꯑꯩꯁꯨ ꯃꯥꯒꯤ ꯊꯋꯥꯏꯅ, ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯔꯣ꯫ ꯅꯣꯡꯊꯥꯡꯉꯝꯕ ꯑꯗꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯅꯣꯡꯊꯥꯡꯉꯝꯕ ꯑꯗꯨ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫